Manipuri Wari Tambi Channel na tabiri punnamagpu amuhan na taram noksari ngasi amuk mayam gi ngaihaktan pothana na bahayduna anauba Manipuri wari masa mapuduna lagsari wari masa sigi maming ku amagi mamal wari masa se ngaihaktan taminarase Hanubido ikhang khanghaudana laikhidre thoidona sahi yambasu nate makokta pok tari nipandang haujabatani anayek su kaya laitawani cinta tauningai awa anagi karigumba amatasu lairamgadaba mande miyamna thoidokna mahakpu sakhangbi nate sumnagi PWD mantri Phambalda lairiba masanupa Daniel Terangi mamani adu khaktani maraibakta ngasi maktada mantri sahib ki Sidapurda laiba Bangloda siu haina tamrambadagi sibani Natrabadi Meghalaya border da laiba miyamna laiton sengna haiba fawba thokdaba khungang amada lau singuduna yamna phibam chadaba mawngda mapunsi hingamgadabani Hanubiduna laitribase Bidhan Sabha mikhalgi yamna silaklaba matam asidani miyamda awaba pirambadi nate mamangi tam aniraksu mihit oina maipaktuna Assam lengaki Mantri Phambal oirabani Daniel Tarang handak ahumlak subasidadi maithi nanabagi masak kaya chongthoroklabani laibakna pharidi masanupa mantri se mathang thada tawgadawriba mikhal asigi party gi ticket paiduna magi kendra chatnanabagi thauranglabani maramdi mahaki nomination paper do district headquarter oiriba Hamren DC ki office ta lairiba election returning officer da nomination file tawgadawa numito numit nini humni tangai silaknabani hadak numit kharani se Dispur da laiba mantri colony ase maikai pumba isik siklabani mantri ayamba masa masagi kendra da board khomba meeting tawba saksa haijanaba ayung thil khaidana silaba tanjani adugi sumathakta thajaba mi thajenduna yumthong khudingi sel yenaribani Mantri gi nupi masin manau apumba kendra da loina sanakhrabani mamangi mikhaldi hanubi se masanupa gi bot khomba yaukhibani miyambu pija pithakpagi thongba thakpa phawba yaukhibani maraibak phabadagi Rajen Timungdagi bot chani muktang helaga karakhibani handaki asidi hanagi senjang adudagi saruk ahum mari hengatna sading tawrabasu taraiba ama oidribani Madugi mathakta bank tagi sel kai thokpada sat hekta yakhidabana mikhal thengnanaba sel mayumlomda thaidoklakpa nangdringaida election gi code of conduct thamjilakpana mikhal maithiba nanglani haibagi nungnangbana masado onthokna tantharabani ayu anganbada masagi kendrada chatpada hanubidu su pukrage khanduna mamagi kada changlubada phamungda siduna lerambani mantri sahib ki makokta braja tabagumle Kari tawgadabano haiba wakhal tasilaktre kendradana miyamna mabu ngainaramagani chatkadaba lambi su anthokna lapkhraba adugi su mathakta border gi singlambini Dispur Guwahati dagi pung 10-13 gi lambini tanja sidabu hanurabi mama se sipam thokpra mama do sire haiduna kappagi mahutta asiba mama gi manakta sangsilaga khoisauna na haira Nasidagi hena atopa matam amamuk laitrabro imana sige hairabasu aingonda bot hadaramlaga kona siba yadraba nangi asiba nasase mafam asida thamlambasu yaroi namduna thamlambasu yeknabana mamagi asiba haksang phawba Dispurda hondoklamlaga bot khomba lakle haiduna badanam tawbidurini Banglo asida su thabak suba miyoi anidagi hena kanasu laite karino aina hujik tawgadawriba sibo Mantri sahib ki driver bodyguard aniado makoigi sahib na ngangli saklibado taaduna laptakna na lairi nongmata sumawada khon akanba ngangdaba makoigi sahib asina ngasi mamada ngangliba sida makoi ingak-ngakli kari tawre sar thengkhrani chalaroi dawribro makoigi wado loidringaida mantri na sauramna khummi yengu tawriba phibam ase sillaba tanja sida hanubi sira tawriba sibu sumlibra haiba Kari tawrage ne sar bodyguard tuna hanubidu gi haksang ado paiduna yengluraga hairai sar sidi ngarang numidang laitaba mali aikoina kendrada chatringaida khanglakpase yamna farabani kari phaba mantri na khangau laukhlakpani aduga makhata tharai
ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯔꯧ ꯆꯦꯜꯍꯟꯗꯨꯅ ꯁꯤꯔꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯕꯣꯗꯤꯒꯥꯔꯗꯇꯨꯅ ꯈꯨꯝꯂꯛꯏ ꯁꯥꯔ ꯋꯥꯔꯧꯕꯤꯅꯨ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤꯕꯁꯦ ꯀꯦꯟꯗ꯭ꯔꯗ ꯄꯨꯊꯈ꯭ꯔꯁꯤ ꯁꯥꯔꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯣꯟ ꯆꯠꯂꯨꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯂꯤꯕ ꯑꯥꯔꯗꯥꯔꯂꯤ ꯑꯅꯤ ड्राइवर अमदी बॉडीगार्ड मखोई मरीना असीब हक्चांग अदो मपान पुथोरक्लगा सुमांग फी अंगौबा अमना कुपसिंदुना थमले ड्राइवर बॉडीगार्ड अनी अदुना मंत्री की ममा लैत्रे हाइदुना खरा खरा नकनबा मियोइसिंग मरी लैनबसिंगदा फोन तौदुना खंगनख्रे खुदक्ता टीवी चैनल याउना मीडिया की रिपोर्टर मयाम योमसिलकपदगी मंत्री गा खर नकनबा एमएलए मंत्री सिंग लाकनदुना अवाबा फोंदोकनरई तंजा सिदा असम की गवर्नर की प्राइवेट सेक्रेटरी थारक्तुना अवाब फोंदोकपगी सेरोलदो सिनबग लोइनना मंत्री की अवाबद सरुक याररे ngaihat leirabagi tungda असम की चीफ मिनिस्टर मसामक थुंगलरे साइरेन खोंबगी मखोल ताबदा चीफ मिनिस्टर की ममांगदा मसक ताक्सनिंगबदगी लेपलरिबा मियोइसिंग अदो किउदनी मंत्री साहेब सु चीफ मिनिस्टर ओकननब गेट फाउब थोरक्ले सीएम साहेब सु माना पुरक्पा असंग लई परेंग अदो असीबदुदा कटलग खुरमले सीएम ना हाइरई इमा से कयाम कुइना नारंबगे मंत्री न खुमी करीसु थोयोक नारमदे ngarang numit फाउब करीमत तौखिदे मंत्री साहेब ममाबु कौदुना तेंथारक्ले नुमिदांग करम तंजादा लैखिदबनो खंगदे अयो अंगनबदा युमदा चटके हाइदुना थौरांग तौरकबदा खंगलकपनी कपलुरनु बिदीगी नोंगदमनी असी हक्चांग से पूरग चटननब तौबीरो नॉमिनेशन फाइल तौबा हाइबा अमसु लैरी मतुंगदा मंत्री ग चीफ मिनिस्टर ग मागे असिकप कादुदा चंगलगा फमिनदुना वारी वाताई ngaihat तौख्रे मियोय अमत संगहनदे ngaihat लैरब तुंगदा मखोय अनि थोरक्ले हंदक्ति मंत्री गी माइथोंग से ओंथोंगना मका लामना उरे चलमदाइदा मियाम ताना चीफ मिनिस्टर ना हाइरई हौजिकतगी हौना कांग्रेचुलेशन पिजरबनी इलेक्शन मतुंगदसु अखोयना सरकार अदुम पाइदौरिबनी अदोमना अमुका हन्ना मंत्री सारसु थोयना चिंगनबीगनु मथंगदसु अखोयना चीफ मिनिस्टर अदुम ओयहंदौरिबनी अदुगिदमक अइनसु मांगजौनना कांग्रेचुलेशन पिजरी मंत्री साहेब की ममा सीबगी हंगलाक मियोय पुमनमक चटनख्रबदा पीडब्ल्यूडी द लैबा माना यामना थाजबा इंजीनियर बीरेंदा फुट निपाल सांगबा फुट अहुम पाकपा कु अमगा असीब पूननब तत्रा ट्रक अमगा पुरकननब याथंग तौख्रे इंजीनियर अदुना इपंग पंगना हंगलाई सर अदुक चावबदुगी महुत्ता असीब हक्चांग से पिकसु पिकपनीना खरा पिकथब कुमसा अमद यारोइद्रो मंत्री न सावरम खुमलाई नंग ट्राइबल अखोई सनबी करी खंगदुना nganglibano इमान लोइनरम पोचै पुमनमक को अदुगी मनुंग पुलप हापतौरिबनी हयेंग फुंबदा अदुम याहन खरगदबा इंजीनियर दो हाइरप इकाई बोय करी बोय ममायदो लुक्थदुना लई मंत्री इंजीनियर अदुगी मनाक्ता संगसिलगा मना कोंग अदुदा करी करीनो खरा हाइररबदा इंजीनियर दो वखल ताना मंगक हाइरप नोमलमलगा सत्ख्रे ngaihat leiraga asauba ku ama puraklabada ku adusu asiba hakchang adusu amuk imungda pusilhankhre मंत्री ने यामना थाजजबा मागी थबक सुननब लैहनब मियोय अनि दुगा मखोय अहुम तमक इमुंगदा लैहौरगा अतै मियामदो लोइने थोखलक्ले मपानदना असीब पुगदौरिबा ट्रक गारियदो लैसु कयाना लैतेंगली ngaihat leiraga मियोय खरा अमुक कौसिलगा इमुंगदा असीब हक्चांग हापलगा अंगौबा फीना निंगथीना चेक्सिना कुपलबा कुवदो ओंथोंगना लुमना पुथो हलक्लगा ट्रक गारी अदुदा हापकत हल्ले कु मनाक्तुदा ममागी मनाव नुपी मंदोमसा अनीगा थबक सुबा मियोय अनि अदुगा असीबदो सेनाहननबा फमहल्लगा मयुम केंद्र तमना थौरक्ले मंत्री की गारीना मांग थारे सेनरिंगैदा सुम हौखिबना नुमिदांगी पुंग निपालोम तारक्ले खरा थौरबदा गारी मयाम परेंग साना लैरमली करिगिनो हंगलुबदा इलेक्शन कमीशन ऑफ इंडिया की याथंग अमना मिखल मया असिदा गुवाहाटी दगी थोखिबा गारी पुंबा फ्लाइंग स्क्वाड न चेक तौबगी नि हाय कनागुंबा कैंडिडेट ना हुरालना द सेल यू नोंगमैना सिंगबा पुब्रा हाइना चेक तौबनी मंत्री मसादी चीफ मिनिस्टर ना हाइरमबगी मतुंग इना ममागी असीबा हक्चांग पुरगा चटपनीना थोइना अवाना तारोय खल्ली चेक तौरिबा सिंग अदुदगी अमना
angan torch light ama kapsilaklaga khon khar kalapna hairei gari sida yauribse kanano aini mantri na khumni minister sanina waraubiba yade awabagi pau pumnamak tajare adubu election commission ge akan maya thangni na upai laite gari se gaktang tawjaba tare mantri na khanglakle mangonda hanglakli base DSP amani kari upai di lairi se kadum tawkhre mantri na tapna hai aidi mi atai dauna lupa crore pubasu nate sel khara se nakoina phajin khrabadi imagi mathau mangamdi karamna pangthokani tribal akhoi sanabida kun aduda laiba miyam adugi mathakta anakpa athapa thidana lakadoriba mari mata khangna sanabu mayam do pena na basak sindoribani laifam pigadoribani mantri amasu oisilorabani na mi mayam lakdau mali lupa kaya sangani madugi sanfam adudagi su henna sangadoribani ado sar DSP aduna wanganglak lebadugi tanza pidana mana maka namta tasili asi anada si nanaba sel khara phawu pubu yadrabadi mikhal maya da mi sibase election commission mana karigi thingre sar riship ase pubi ko election gi returning officer da pisin biraga mathau taba senpham ado makoina adum bijarakani kari khangsaw sawna lawkhal uraga amuk makha tasili hairi sinadi election commission ge ayaba yaudri phawba imagi mathau mangam pangthok taba tarabro paukhum pibagi mahut DSP duna sat haijila aduga amana imagi asiba hakchang yauriba ku siso amukta check tawjage mantri masado swai pakhala humang anapi kara mathaba ki mihuna do chengum chengana ra adu tapna phatharaga hai ibungo officer summi mado nakoi gi sunathawni adubo aikoi gi tribal gi sanabida aikoi gi jati gi miyoi nataba amatana asiba hakchang sogana de masidi nang namduna check tawribani haiduna soklabadi human rights commission tribal customary law mayam thugaibagi nangi nathakta aina kari tawrakani khallu officer do ngaiak munna khalluraga lawsin khiba senpham aduga atopa slip amaga piraga hairei saubiba yadre sar ai khangjadabadagi ngaiak apan bi khre waro binu lambida police check gate singda masigi se pisin biu adum thadok sarakani yawina na batawiro kuwado check tawdana lakle ayo angan bada hamren gi mayum khungang da thunglare haujik mantri saheb wakhal nena tare kuwado truck tagi thangtharaga imungda pusin khraga mi loina tanthorakle mamangda amukta tawkhidriba mawong aduda asibabu imungda amuk hanna pusin baduda tilliba khungang adugi miyamado ingak ngaknai karigino haina amaga hangnai adubu kanamatana paukhum piba ngamnade ngaihak leiraga thong hangduna miyoi khara koksin khraga kuwado amuk putho halakle kuwaduga hairap pakpa sangba manaba apakpa upak amasu puthorakpaduda yauri asibu kadaidagino ku manungda hablakpa jalo ngasai imungda pusin khibaduda nupa tarana thangbada ngamdaduna nupa ani amaga amuk koksinduna humang kangkai pusilan khibani aduwa haujikti nupa maridangna yang puthorakpada ubada miyam ingak ngaknai ku adugi matung inaraga thorakpa mantri saheb maithong ado aduki matik makalam na ure mahak mamabu kauduna tengtharakle ima nangi siraba haksang asina fawba nasabu mai pakna naba sinbirami matungdadi nasagi damak kanana sinbigadawribano wari masasigi aiba nongthombam Binod Bihari Hojai umnamakpu amuka hana thagatsari